Lakhipur online na putok saba September ki tang kun manga ningthau ka ba numit ki Khomjinba Pao tabirasi. Ahan bada maru pa Pao. Manipur da thok liba irang asi athu bada waroisin porakna na ba Women Action Committee Lakhipur na appeal tawrakle. Manipuri Short Story Society India ki chahi gi mifam Arunachal Pradesh ki Nahar Lugunda pangthok lagani. Assam Manipuri Kala Academy Silchar gi Sana Phudong bagi loisin thoram October 15 da pangthok lagani. Milal Najeri Bam dasu Meitei Mayak ki changdam na bagi thoram pangthokre amasung China ki Hangzhou da chathariba 38 suba Asian Games da Bharatna silver ahum bronze ani punna medal manga phangle. Haujik mapung oiba pau tabirasi. Women Action Committee for Village Protection Kasara Samna Sinduna Kasar Lakhipur dangarang nongmaijing numita pau gi mifam ama pangthokre. Mifam da lupasi gi president Konthaujam Sunita na hai Megi tang ahum dagi Manipur da lepna chatharakliba kanglupani gi irang asi ngakthokna na ba state force amadi central government na tharakpa force sing asina chatharakpa miyot minai asi nupi oibi aikoina yengba ngamdre haina phongtokladuna leirak khulakta changduna tear gas mok bom na chingba kapsinba loinana phuba chaiba tawribasi Manipur gi mapanda leiriba nupi khunai pumnamakna yaning de haike masida ka henba thokaningda ba thodok thoklaklabadi Manipur gi mapanda leiriba nupi khunai aikoina kaidunungda yengduna leithokloi aduna hojik thokliba irang asi state amadi kendra sarkar na atuba matamda waroisin purakna na bahona biu haina appeal tawrakli paugi mifam aduda lupasi gi president Sunita Konthaujam vice president Laihau Thabam Nibarani vice president Haubam Sujita general secretary Lili Sharma joint secretary Khumujam Nandita amadi atai member singa loinana United Clubs Organization Lakhipur gi general secretary Nongpoglakpam Nandamon amadi member Laisram Nandakumar Sarujaki tang ahum dagi akhoi gi Manipur state ta kanglup ani gi oibe irang hauduna akan bamona lan thengnariba asi akhoi gi leiriba state force amadi central government na thabirakpa parliamentary sing asi akhoi makoina chatharakpa miyot minai nupi singda asi akhoi jajaningde sengna haragadi leirak laikai da nupi singda bom top kya mo bom langjandana aki akhang tawba adugadi adugumbada ka henba mipu michei nupi singda rubber bullet kapsan ba adugumba mayam asi akhoi Manipur gi wangmada tariba mitei akhoi gi imai ben sing akhoi mayam punamakna nupi khunai punamakna masi akhoi jajaningde sengna madudagi ka henba tholokpa taragadi Manipur gi wangmada leiriba akhoi gi mitei nupi khunai singjisu kari Manipur gi mathakta amuka khoi karamba central government da khoi kari landara kani haiba wafa madusu state government amadi central government na su masi khana biu naina biu amadi amuka su hanna women action committee for village protection kasara samna su request taujeri leiriba government ani makta state government ga central government ga da masi gi kanglup ani gi oiba waroi sinama athuba matamda poraktuna loisana basu hona biu masi akhoi imai ben sing da otpa nei ba si akhoi yengba ngamjade maduna ngasi media sing kauraga masi akhoi haudaba yadaba taudaba yadaba government da appeal taudaba yadaba ni haiduna akhoi ngasi media gi thongda request taujeri bani Lakhipur subdivision gi manung channa lalang khungangda e Prajakupal Singh gi sangai ta pangthoki batorom amada Lakhipur gi MLA laktuna khunja singa loinana kungang asigi award apagi matangda khanakre kungang asida chahi gi mayok nariba ichau gi awaba sidagi ngakthongnaba banama modern Anganwadi center ama aduga lalang awang lekai Jagannath mandir gi mandop amasung lalang makha lekai Krishna mandir gi mandop amaga mandop ani MLA na sanction tobire hairi masigi damak ikai khumnaningai oiraba MLA gi maphamda kunja singna harau nungai ba phongdorakle mifamda MLA Kausik Rai ga loinana Sanjoy Thakur e Prajakopal Singha e Ibotombi Singha Thangjam Ongbi Binodini Mani Tombi Singha amadi Jadu Gopal Mishra Sarukjaki Bhobdev Mishra na program conduct tauki Manipuri Short Story Society India na mipamama Silchar gi pensioners babanda society asigi president Laisom Gulab na chairman oidana
Executive Committee amadi Award Committee gi apunba mifam ama ngarang pangthokre society asigi chahi gi mifam Arunachal Pradesh ki Naharlagunda December gi 15 dagi 19 phawba numit humni chumna pangthokpa haina lebnakre loinana chaliba chahi asida aphaba wari macha gi larik ta pigadaba moirang them ongbi thiam ningol Madhumati ningsing mana pinanabagi damak Lisinganiga kundagi Lisinganiga kunithoi phawbagi manungda phongkiba wari macha gi larik sing society asigi secretary gi makutta natraga KH Kanta Singha Lakhipur M Dev Singh Jaribon N Lokeswar Imphal natraga L Kulab Hozaida lagliba October gi tang kun phawbagi manungda aiba singna larik ahum pisenana ba haide Assam Manipuri Kala Academy Silchar gi Executive Committee Oja Singh amadi Golden Jubilee Celebration Committee gi apunba mipamama Saikom Kamlakantana mipamapu oiduna Academy asigi sanglenda September gi tang 19 da pangthokre mipamna kumna khanaraba matungda Academy asigi sana pudongbagi chahi ama chupna chatharagliba asigi loisin thauram lagliba October gi tang 15 nongmaijing numita nat ki oiba makhal mathel thauram kaya ga loinana Silchar da pangthokpa haina lebnakre mipamda Academy asigi chairman oibiramba amasung Kasar College Silchar gi su Vice Principal oina thaupu biramba Oja Okram Chandramani na laikitabada awaba phongdokladuna S Kamlakanta L Manglemba L Bir Kumar Somor Luang na chingbana Ojana hinglingaida taubiramba kayabu palladuna wangangki Mitei Irol Iek Loina Silon Apun Baluk Milal gi meeting makhada class 1 dagi class 10 phawbagi manungda leiba mahiroi singi state level gi oiba 13 suba Mitei Mei ki changdamna bagi thoramama Jiribam district tasu Milal Jiri Masalusang na sinduna RK Sana Tobi Vidyalaya School da Kanglup manga thokna khaidokduna pangthokre masida mahiroi chani ga kunthana saruk yakre Lakhipur subdivision ki manung chanba Sipur ME School da matam kuina oja oiramlaga thabaktagi pathakraba oja mayang lambam Babatombi Singha ngarang September gi tang 13 nongmaijing numita laikidre laikidaba matamda masagi chahi 93 sukre laikidaba mahaki thawaina taibang mapugi nakta ingna chikna leiruna bagi damak laikidaba mahaki damak haikal lekat tamduna aroiba mathau mangam pangthokre Manipuri Chanura Khorjailup Kasarna Sinduna Thangjanumita Handakta Laikidraba Kabi Laukham Nanda Kumar gi awaba phongdokpagi mipamama Lupki President Sobam Ongbi Jayantina mipama poiduna Korirol Sanglen Lakhipur da pangthokre mipamda Laikidraba Kabi asina Manipuri Sairengilam da kutharamba kayabu panduna wangangki Dr. Sagapa Merinana Ojananda Kumar gi saireng asi tung phauba Manipuri Sahitya gi leichanda hingduna lehauragani haiki mahangna Kabi gi phajarba saireng kharasu pathokduna miyamda tahanki Kabi gi maramda Lupki BP Thokchom Anjana Thoburen Dr. M. Sobita Haibithabam Dirabati Ayekpam Surjamukhi Sagapam Premabati Devi Laisram Sarojani Devi na wangangki akhanaba lengbirakpagi warolda Kabrabam Anita Devi amasung Irungbam Prabhavati Devi su kabigi maramda wangangki miphamda Ingudam Binod Ingudam Satish Chandra Kangabam Biren amasung Ingudam Nilbir su kabigi maramda singthaduna wangangki Nai saktam nai magi chakcha ba masaktu doctor Kabigi sayeng na sanagi puina doctor pasiri sila sagati ba kabigi mejari asini hena saita shuba wareng sayeng iba aiba ai bisinga manglangi amadi kalpanagi taibang da masabu bunap chati taibang punsina hingliba asing ba taibang asiga makhoiga punsin ba gamlak Umananda Meiteina President Santi Kumar Singhana General Secretary amadi Somorendra Singhabu Treasurer Khanduna Miut Kunmangana Saba All Kasar Boxing Association Kobalupama ngarang pula semkre aduga NG Upendra Retired SDO Public Health Engineering amasung Retired Major PH Manidhonbu Lubasigi Advisor oina mipamna khanki China gi Hangzhou da chathariba 38 suba Asian Games ta ngarang Bharatna shooting da silver ama bronze ama aduga rowing da silver ani amadi bronze ama punna medal manga phanglakre medal tally da ngarang phawbada China na medal kunthra phangduna ahan bada Korea na ani subada aduga Japan na ahum subada leiri medal manga phangkiba Bharat na 3 subada leiri panbayai 38 suba Asian Games asi 2019 da pangthokpani haina tawramba adu COVID na maram oraga jaithorakhibani
Khomjinba Pao tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi haure SSC MTS GD CHSL Indian Army Assam Police TET CTET grade 2 grade 3 amadi grade 4 gi exam gi damak maths reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawbo oigani admission fee free oigani akupa marol gi damak Kasar Lakhipur ward number 9 da leiba Infinity Knowledge Center gi center in charge Sir Tennyson gi mobile number 7002554061 number asida ngasibak pau phawna biu Khomjinba Pao lamdam asigi meitai khungang kudingda health care gi lamda maroina yoga therapy naturopathy amadi allopathy essential drug ki matengna first aid pinanaba chahi amagi oiba training program ama haujare meitai naharul singbu masana masabu thabak pijanaba aduga hakjang phaba meitai samaj ama sembagi pandamda paikhatwa thodang oina thawai yawba SSLC pass torba naharul singdagi application kauri akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengbirakna baning singjari Namapu khairamjari ehaki ming Dr. Sangita Kawi ei khairangini ehak Institute of Medical and Paramedical Science ki ahanba student amani ehakna Delhi da 2004 dagi clinic hangduna miyam bu mai pakna layengduna seba tawjari Library by Quaki Maiti Ichirinaw Sing the Suhajaning Bamana Institute of Medical and Paramedical Science ki coursing Tamlaga Isani Sabu Employment Pinabahana View. I have to Tapi Tambirakwa Equagi Oja Principal Dr. Santi Kumar Basu Haninga Laitana Tagachari. Aroibada Maroiba Pao Amukhanna Manipur da thokliba irangasi athubada waroisin poraknanaba Women Action Committee Lakhipurna appeal tawrakli Manipuri Short Story Society India ki chahi gi mifam Arunachal Pradesh ki Naharlugunda pangthoklagani Assam Manipuri Kala Academy Silchar gi Sana Phudong bagi loisin thoram October 15 da pangthoklagani Milal Najari Bam dasu Meitei Mayak ki changdamna bagi thoram pangthokre amasung China ki Hangzhou da chathariba 18 suba Asian Games ta Bharatna silver ahum bronze ani punna medal banga phangle Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare